Lamboy Kunang Kong Leikai Gi Numit Panlan thouram Upal Thashi Malem Imabu kanshi haiba thimda ngashi pangthokhre Lamboy Kunang Kong Senior Citizen Forum Siduna Lamboy Kunang Kong Opposite Lane number 12 ta pangthokhiba thouram aduda Environment and Climate Change ke Joint Director Nita Arambam Lamboy Kunang Kong Senior Citizen Forum ke Chairman Chongtham Sur Uripok Apunban Lup ke President Soram Tikender Jet Uripok Apunban Nupi Lup ke President Gurubayum Dayapati Amadi Pongnofam Newspaper ke Editor Aribam Rovindro na thouram gi maru oiba metunel sing oina sarukya khe thauram adugi manung chana forum asina sinduna April 3 ta pangthokhiba painting competition da makok mathang tarakraba singdasu mana mathubien thoki thauram adugi ki note pirduna Lamboy Kunang Kong Senior Citizen Forum gi Secretary General Dr. T.H. Devendra Kumar na hai Leikai asida leminari ba ahal laman kaya punsinduna Laira ina khumba khaidana Leikai asi unity oina semnaba haiduna forum asi semkibani masida Leikai asigi khang hairaba kayagi wakhalda leibasing phongdok ngaduna afaba tungi mirol ama semba yauna awa ana tarakraba matamda amana amagi mateng pangaduna chawkhatpa ama puraknaba hotnabani haikhe forum asi sembagi nungi oiba magi pandamdudi karino aibada na angtang pathok charabada Leikai asida leminariba ahlamansing laire ina khonba aniam awang khaidana rajniti gi khenaba thamdana amatoida punsinaduna afaba tinjang kaijang daba tungi miron ama sangat minaba loinana hak matam sangbada yumdagi tholakuna unafam punfam ama sangatuna ekoi masengi awa ana phongthoknaduna matam lenba amasung ekoi na tansinnarakhiba mamangi experience loksing punamak amaga share tongminaduna Leikai asida hena safatwa purakminaba honambiba haiba asisu maruoiba tansin sigu manata amani